2018 nganglong lokonda yamna sathiba ising ichau thoktuna awaba nangkhaba parja singi amadi nungai khunaugi parja singi oiba phampham thopa paisa pibiyu tang kunipan phawba khoina matam pijaki matam adu phawada leingakna JC da response oiba wafam thamaktabadagi makha taba khongjang oina lakliba tang ani 2012 August ki ahing nongyai dagi bal shutdown tang manga 2022 August phawba National Highway 102 Indo Burma Sugru Rota total shutdown tawjaragani haina JC gi convener ma oina miyam da thamjari loinana balasida CSO Maira Paibi Student Organization sing amadi local club organization sing punamakna sogat piduna balasi mapung phan biu haibo wafamsu JC gi convener na thamjari